Pamobi magi message yaurakli khanduna harau jarubu pari. Lakliba message adu ubada betek na machinda soli. Thorai macha eiga kai he. Ai dibako message la ena harau raga magi Jio company gi balance loire na lakwa message oram. Namai mat phone ga se laktana langkhini ba. Asi hairaga pari phone adu nakanta langki. Adubu ikoi koidana pari gi phone da message amala e. Adubu pari hana yinglamde. Ngai hak leraba matung amukasto message ama lai. Adusu pari hana yinglamde. Amukasto lai message ama. Laiba message adu handa mukti pari phone adu lakhatlaga yengi. Adubu handa mukti rangamlagi message orami. Aya aidi ngasaidagi message laido moi Jio company gi message oraboi khandana yengudre. Sidi ekhoi thamoi company gi oiramneba kai hari jano pari aine rengamlani ai nangsu yam nusiye dubu aidi mitei nupisto nate tuna nangini haipata aise matik chagadra haina suko ai khanpane do mastifana oiduna so ai nangbudi yam nusiye nangi nusibado ai yakre pari nangsu ai gidama lengtana leibiyu ko pari aigi message sengdribadi aibu waraurira ngasai nangi pakhum pide haina fare aigi pukninggi wadi haikre makha tabadi aisa khangtreni nangna message halakdrabanina ai thampike ko as thamoi sinan thare aigi nungsibabu mahak yaraba Sidani aigi thamoi sina inakta kuina layu yadangai manakta chengi harise rengamla nangi meaiste asukan bro thamoi gi mabema as ahinga tumya harida sidi no se khar thuna ngaladi phagadabani college to ata chaningi da pari makha tawa message adu amuk yingi aidi gari gi warogane aigi nuksibigi message halaragida hayeng college ta phazana aigi nuksi warise sairing oina thidarage aduga magi thamoi dasu sumtatlarage asumna namit adumasu harauna hawkhirami somdasu pamel amadi iri nuksi wari jiktanarami abe kage aina wa haidoba leira khaktara aina abeng kaurise ha haurak la bama hauzade khoi hauzade ko wasoi se adom hengal laga lera doine ba tamo hau huda ba koi re ko handak suti thorak pada kem khoi le doino handak ti thani mu yumda legani aisu yumda yam laningi zani da nuksibina nakdaga yam lakningi zani adubu tawruba thabak sina yadabagini adubu ai kanadi honari Manipur da tanaba ai hairi bani yadi yani haina thazai Manipur da tardi phagadabani ko tama ai su Manipur da oina tangni bani adubu ain handak thoraklaga amuk changi bada khanglani khoi sarna su kari hai bada ada hanta aina tha ni siti loring asida ibani lhonga dawni ko ihada bera ko handakte wase atopa mem hainaraba loirakpada lohongbagi wa tawrani ba ai tamoga wari sanaba tala abani lohongbagi wa hairakani khanbada o nangna harisinadi ai pamdre nuksidre engondagi ahenba kana ama laire aduna aina haiba wase taningdre aiga wari sananingdre sini natro tama na dumaina nagu phatabada khalakanu haiba nangna dumaina hairaga ai nungarangani khanbra ai tamo nataba kanag loina dorige o nangna haidudi aidi nungarangani khanbraba nate tamo nungarangani khanbraba aida haibiri sini ko suti thani laurise agi idaga lawu nate wakhanta hoye hoiba tamo adumai ngasaina haiba ge doge inung siradana abe ngai ko khoi nang se ngasai digi waiting jang lere amta pai khai pige ko conference toroke hello
Atomba, kay lere. Kaino, ngasayadagi phone tawbobo waiting adum larisibo. Tamo, itay magaro. Adu haibagiro, nang na phone tawrilisina. Natraga, lupa chongwagiro. Mina taraga tamo, ay si sende amna, chokboy na khan-khaningi. Tolop chayre kaina, adumayam tarokanu ko. Hengwa isu, tabak ka tawraga. Matamduda, tamo sa ingonda. Sa asoy na nirakini. Adu madi, kangziloy. Ay sinangodagi, senpiyo haydoy ba ha? Hayrudra hayse, tamo, hayrudra ba? Ay su sen thokli sidi, hayro. Tamo, nabuk fata tawno. Ay na tabak tawraga, tamo paisa bibidoyni. Piyo hayro tamo. Parigi, angang masadong na tawba. Mayambada, oina zaribado tapada. Somda irigdi, mapi irajalai. Wakalda khali, astok nungsina na layba. Kaya nungsina liba na. Ayzaroy, nangi nupigi sana sazawo. Nupigi susani, tamogi supini, aduga kaidara ha. Tamogi konggaw na mayam nabigi haiba. Aingondagi lona lauraga pugrido. Parigi handaki wado tabada. Somda tumina mache manawgi wari sanaba. Taramba iri. Fazin bangam haudana noktora i. Pambeldi ikai bana loikre. Oi, kanana tamo. Nang kanaga layino ba? Nang nupiga leminarira. Aya, sino pase? Kaino, tamo. Kumlakti ye. Soidre. Mayang nupi soidana. Oiramani ba? Tamo, tabro. Pameldi ikai mandana wawaw nganglakidre. Iri ki kolso kakpangamda. Iri pamel wa nganglaktabadada. Ikai ramlani khana tamhin laikirami. Somdadi pari kanna ngangli. Mayambasu kanna kauri. Pari na kauri bado handakti pamel kumlai. Atomba, rino. Kaino, ngasaydagi khana awata kai kauraga. Haujita kumlai ba ha? Tamo, nang kanagale. Haujiki nupido kanana haro. Atomba, tamo yare. Yaro, tamo, nang akoy udrena pataba tabaka tawrabo ha. Kanano haibane. Tamo, hujiki nupido kanano ba? Hai, charakhat. Ngasaydagi natay mapari banine. Nang nahari mayamdo. Natay maloy tabane. Taba ngamlatradana nolaini. Khanglaba. As, loredana. Oi, tamo, ay thame. Itay ma sawade. Nanaw thamjare. Asi hairaga pari phone du kakli. Aduga machinda sole. Imai, ikai bana siri. Aidi ngatan chopina. Hoiba khoi tamo sidi. Natay ma phone pari bani. Hana haibaga dogeba. Aidi asem loi haidok lore. Loireda. Pari ibungo nang sidi ko. Somda sa anido ikai manna uhangang naramde. Aduma phone do tumhin na painarami. Adubu irik na tapna uhangang lai. Tamo. How? Kay dawre. Tamo so diti matam orak tore. Lesson ba hubiro. Ay so imong gitaba kita lesson ligige. Oh, thom. Iri phone do kaklaga matom to no e. Aduga machinda sole. Kari machimanaw no. Ay dine no madalori heba. Ahan badadi pihiga taraki daw e. Aduga di khang bangamdange no labanida. Ay di ngamlaroida. Tamo se engondaga ikai biga tawradana. Manaw nupado na marolama. Nakpada sila haba. Pung hekta lihabanida. Mangaw di tiri bazani. Rengamla, tabro, hello, ama, tada bro. Ama, ayaw initarake. Hello, ama, tada bo. Tare, ichabo, kaytaramlino. Nasa kem tawdaba, natro. Ama, kem tawdiye. Imphal sida, iham nungay nilaye. Ama, do, apa, aday ibang khodi, kamay tawrige ama. Kem tawdiye, apa su, nabung su, ama su kem tawde. Oh, yam phakre. Ado di ama. Do, ay na haiba maitay imanabido. Ay pahenge, ama ga wari saw ko. Oh, hoy. Pahelo. Tabi, say, ama ni, sa khang na wo. Oh, hello, ima. Ay ringam lagi mama nabi ni.
Oh, ichadi, concern say am nuksini. Sakse yam fajarungani. As ima, kaida ginoda. Sakti rangamlana yam heli fajaba. Is, haisan nanoni. Ay kaida sak fajay. Nangni yam heli. Ama, tabi na haise, chintiri ne. Mana ne, yam heli fajaba. Yare, noi ani ne, kanarak lani ne. Icha anima, loi na fajay, yare ba. Icha tabi su, ama na sak udrabu su. Ay icha gumna, fajarangani, yare ba na tro. Ima ki wasina, ehek pare. Mane, ima, rangamlay bani, chap mana bani. Hoi, to, noi ngau sen ano ko. Ama hoi apa hoi na, noi gidama kayam khali. Habase, noi khango ko. Ado, ama phone tham lagi ko. Hoi ma, akhoi ngau sen aro ye. Ho, ado ni dana. Icha thaibi, rangamla, ama tham lagi ko. Thaibi ama di rangamla, hoi ma. Asomna phone ado tham lagri. Loya, tomthel. Thaibi hoi, rangamla hoi se, kaithar bazano. Ngasi di, hozi pao yorokte. Kui di panyam kui he. Akhoi na ngarik liste. Yam uzaning labado. Khoi somse. Akhoi laktaba namit daga. Nuksi pungdot ladana. Nabukti, kupatam ni bungona. Tanja phang ni ngay, hayorini. Noi khangpote. Siya, tanja phang ni ngay kaina. Akhoi yoradi, tanja phang loisini ni ha. Phayaro he ibo nang. Ado, college su losilagtore. Oja hoiga punna chak samina se haibado. Date 5 da natro. Hoine, mahani ne, date 5 da ne. Sapam singdudi ngahan koina sinbalore. Ado, ngasi pesa singdo collection to goda bane. Ado phare, horin tarase. Horin tarase. Ado, noi chana bese laktradi nangna puthok bidero. Mai senda. Puthok trudi kaino na pa. Phare ne. Thaibi di kana puthok deba. Adudi ha. Thaibi gi duna aino indorage. Yai he. Ibu nang chane he. Noi ani gi ming singduga. Puthok. Nang puthok ko. As. Lakdong mandreda. Changla sila. Hai, ngai ko. Ada kaujing ani khatna badawna chong dana la ise. Yengone. Kare, kaujing khatna ba. Nang urabai da. Udraso ani se yeng makut ani se thadok na ba ya da bai ta da thorise. Phana dum yeng ba nungari. Yare ko, ai yauri ngai da adum na haiba yabra. Tumilero, nakhon ga da ning de. Okay brother, kijabana. Aduna tumina leja horage. Marup ani di ngasi di thengina. Kaithorage. Kaigino. Ngasi di khare thengkhre. Noi di hojik phau soi sida leiramli di kai leirage. Kaithoba yaurage. Uzaning basaktam ama uba phangdriba. Aduna swaida charaga ngairamliba. Khange. Hojikti uraba natro. Adadi classroom da lengsilase. Marup singdo mamang da chatli. Aduga pariga rengam lagadi maning da chatli. Ngasidi thengli kagino. Thaibi ki gari do lambi da yakhidre. Duda thengli ne. Aduna khong adum laklaba. Wadro khong lakli da. Phone tawra uyadro. Ai lawba laknaba. Ai itom tongnaga chutkadrane. Thaibi na sawraidro. Nangi gari di mi ni tong pasu yate. Nang amuk thilamlaga thoyamu lawba chapayai kaino. Yakredo hojikti yorlasidi. Hojikpudi yore. Ojaningba saktam sisu ujaba phangjare. Tajaningba khonjalsu tajaba phangne. Magi kabisang paste. Dam tawe. Mai yokre. Chase, thuna chase. Yosanoi, ebani sudum yaudole rabani. Pare, si college ni la othuna. Asi hairaga rangamlana parigi makuto paiduna chingami.
Asumna matam haukibana class mathang haukirami. Ngasidi Pamel mahaki thabaki suti oiraduna ngayumda halakpagi namit orami. Pamel bulaw chatnaba Sunita amadi Kumar chatnaba tawrami. Mama, hai mama nangbu tabro? Nate, noi buloidribane. Pungsi thengkrani ne. Noi nupigi mateng chalamdagi kebase hek tawida. Oh lore. Salase. Asumna Kumar amadi Sunita machanupa Pamel bu airport tagi lahuba chatlami. Mafam adu yoraduna Pamel tholakpa ngairami. Makhoi pabwa karino icha chawbudubo hausi pak tharuktrisiba. Nang sidi othokna ngangan khidreda mama. Thorani. Hainaringai tu adala ido. Nachanupa gi manakta changlasi. Oi mai pabo. Ima, pabo, nacha khurimjari. Yare. Hagolo. Nasa kem tawdaba natro ichabo. Kem tawdi. Ado ima akhoi atombadi laktro. Lakte. Ngasise moi college ki ozasinga chak chanabagi program ama layaye. Aduna ngasai ngantana chakre college ta. Oh, phare. Adudi chalose ima. Hoi. Moi pabo gari do mamai laithokpiramo. Hoi. Lao noiso. Matamna astum haukibana namit adumaso haukirami. Abe, tabro. Ai hozi Naorem dala kitawri. Losalamo ko. Tama, ngasi dala anu wo. Ima hoi pabung hoiso laite. Ai thorakpa yaroye. As, koiro he. Phat thola amaga fada dum changko. As, tama, nang sidi ko. Ai noida yoraga phone torak lage ko. Hoi. Pamel di irik hoigi lekai yoraduna. Irik unarami. Tama, kay haike. Ngasi ibani chelase. Nang mamangda aina haiba yani haina haigibado. Ai kaudrigo. Ai ningsingi. Kaushinnabaga yaro he nupi. Tama, kay wanoda. Madu yaroida. Ima hoi pabung hoiso yumda lehoba natte. Pharak tarakanu ko. Abem, aigise pharak natte. Nang yum panba yabagi chahi se oire. Sida yadribagi maram kaino. Nang leiramdabada nang halaktabada. Aingonda chelinena adum khangladabadabo. As tama. How? Asumna namit adada Pamel amadi iri makhoi ani chenba namit oiki. Ahan sangyanaba oibana ehetba apanba yaudana iri nongalaga thilai. Asumna matam khara leiraga walepnaba lai. Adudi ibai Harilgi Marini Panba Irai numisida hekta honglasiko. Iriki mapana. Hoi isen. Isena haiba matamduda taurasi. Hoi bai. Adudi ibai bhakti yamata. Ado aigi maudubu hamuktadi uzaningi ibai. Oh, hoi. Yani isen. Kana laigi nuibo. Ibema irikto Nangi pabungna nang bomta uge hairine. Amukta puthokpiro udana. Iriki mapana gauri badu taraduna angang amaga irik thorai. Pabo namau khurumjari. Imaugi kari no lainaba ipa na sen khara piramge dawbanida. Sese. Imaugi kari no lainingba lairoko. Pabo yarniye. Sene. Loksalune, ipa na nusidana, pibani ni nangbo. Loksalo ibema, ngasidi, loksandaba pati, loksalo. Iri, mapana adumna, ahiraklabanina, pesa ado, loksali. Ado di ibay, ay koiso mo, hannaba tawrage. Hoi ise. Asuna, haraw tayamna, namit aduso, haukirami.